Veil Foundation Bangalore Manipuri Classical Dance da Gotimayum Asarani Mati Humanity Service in Maitei Religion da Angom Bembem da Rabindra Ratna Puruskar Singani Kudmanga pirakkhre ani bungasi silent digital lamati Bahujana Sahitya Academy National Committee of India Manipur State na silent digital minis Totioda Rautayamna Jambat Thorumga Loinana Taram Okre Thorunga Mari Lenana Chairman Silent Digital Lamati BSM Manipur State President Dr. Fanjobam Lanajit Singh na haikibada Aikoni Hinglingai Matam Khara Sida Aina Toriba Lamna Tuda Laibaki Damak Karigumba Karadi Torumba Matautai Mio Yamana Mai Park Lava Matamda Makoiba Puning Togot Piduna Ahead Bakaya Torunaba Sogat Pigadabani Aikoi Masen Onsinaduna Amana Mabu Chingtanaba Kakwana Ruidabani Mai Park Lava Mio Signasu Makoina Toriba Lamduda Hogalagliba Singbu Aglo Pigadabani Ngasi mana panglaklaba ani suba thagat pamadi ikai khomnaba uchari ahen bathabak thorum kaya imaleba kidamak tawki gani haibagi thazaba thamjari haiki karigumba wafam khara aigi maramda natraga kanaguma mana phanglibadugi maramda matangda tungda wa ngangbi rakpa haibase akoi hena chakthok chawang poi maramdi kai no haibda ai isana karigumba khara do labisu hona jadana tawjadana matam sangna dedicate tawdana laibasigi mahije makoina khangbagini khutki khupam je lengjuma pa thangani habase sig lengjuma pa le raktaba ehenba pol habi orokpa mitki mifam pongdorokpa adagi kamaina chatkadage kamaina guru mamang lepkadage haibagi kaino se thaksika si khitang kaino le hening Apagi leba tuwe ba hoji meitei kita inat ko ta sakti ro la ni nasun da sakti ko na chala apoi hai maga le amagi na chaka kari gumba ane pizol gi matang ro rasu ama mata pamjani inat ko ta sakti ro kana ma apoi kono ma hamu na raga tungi tungam sakti na ga